Lai male. Lai male de ai phase ham ta. Kana kana gi macha nupa laike ai naubi gi nupa haina balak cheri. Hola. Ase mai ne mi haina ba chat pa ya mal. Ali ko. Hi everyone, welcome back. Adom yam ngashi ke video sidi it's gonna be a makeup video aduga aina sigi look se tawbane buka ado makeup ta aina first ta khanba de pulap si point ma pulap thagat ke na khanba ma pung khat ke khot ke na khanba ne but last final look to si doina ta gre to aina pame aduga aseng bai di finadare sorry do aseng bai di aina khanba do like akoi mama gi wang khai fi yam laitre ba do mai wang khai fi se kai fi lai ge khotli ge ha ba do yeng boina sum yeng mane do ko man haine si se mai lu hongam dai da 150 pira ga lai gimne hai ba ko adugi ai su dum pam bagi ining bagi in bane phazai ai wang khai fi yam ngawe adugi ne aduga ko mai fi su yam lai boi dam ne ba wang khai fi gum ba do adai mingon da su dum pithogi ba do ai wang khai fi chara da matang ama yawar mi dina ada mingon da wang khai fi gi fruit ka tu bi khot bi taw ba do pithok ra mingon da dum tu zaro ko lo na adugi mai su yam lai tre adugi Hane ka setli ni haiba si ngasi video number gi kamera koi mama gi phi laite haibni na naubi na mama gi phi ma namu like 1 2 4 like 3 4 months back male ada naubi na mama da si gift pi bane ba magi pesha phama pagi scholarship phama pa wangkai phi sinen phajai ko ai de sum ai gi oina ni ko mirani phi pam ba su yaw ngene do ai di wangkai ni na pa Wangkai na lem. lemba Ling. ling bude wang khangde but si yang chana gi photo Golden chat pada phazai ham. si golden phazai ko phazai ai mayam pa me ai kui re sai si la ka jat ni ha lu mo Phangde da koi da. kui re ko kana kana lu hong da ba lu hong o ai na ke March ta Monica lu hong ai tu chat ai jing bo tu chat ai pe ka mo bo ai jing bo tu pe kha amo du pe okay so ai mai practical da bo su loi re aduga mai ta ba su loi re ado mai ta ba du budi sigi derma wipe ki hydra cleanser je si sina mai ta gra bane ba aduga ai toner nung na du na mo ti loi tai gre Ai nu mai tai da ya. ado sigi stop cream se table tai raba matung da topa mu tai doi ni dan ado sigi marak sida haidi sigi cream jong absorb to han bodo direct amma da lor kan amma direct ha bodo kai shu effective oi bodo khara wat bane bodo ging ha absorb to han se ado sigi marak sida ne phak se oi ado phak pham bagin ado sigi marak sida sum absorb to hali kan se sigi sida ai t-shirt am bot ki to ai ni haidi aigi masak to thaina aina makeup to gi bagi video makeup ki video ma thaga kim ne ba du na mo photo to sigi se ai anime oina on thoga animation do on thoga print to birak pani sigi t-shirt se ado sigi se Manipur anime store haina Instagram page am lai bani ba ado mana gift to birak pani sigi t-shirt siga aduka sigi hoodies siga aidi yam pame ba haidi hoodies kumba t-shirts kumba se imam se Manipur anime store na gift to birak pane do magi Instagram link ka do adu sum hapam ge aduga magi da koina customize ka ta oraga dum print ka ta busu loi mag yae ba ko haidi sige se magi page te yingaga adum aina pam bam yawar me du shi print to biyo ha ga to birak pane ba ko adune ado t-shirts ki sina mana hai se 550p hai ba aduga hoodies na 850p hai ba do kai gumba ai gi site gi la aga di hai di dum hai ti ai gi ming dum if season ara ga di ko t-shirts na 500 oi do ba do hoodies na 800 oi ni na hai re ba ko t-shirts ki phi gi hai ga thara ga dum smooth oi ga dum hai nungai ba do phi nungai ba oi ba do sigi hoodies ki da hai ga na ya over the tha da bi do dum kalenda su dum lit pangam bagi phibam do adu dagi khangde ai ga mi ga mana traga di ko ai bu allergy to dum lit le adu dum hai di khang tha di thai yam tha badi nate yam pa ba su nate dum phi su phai wear khai di yai ya ber nai ja adum yae hai di hoodies study yam tha ra su kana de dana khangde ai di loi lai tha su le apa bu su le yam medium ne ado ai mo ta sigi magi tha bagi matung ina di ma se medium tha ba hai ta wa
ꯑꯗꯨꯅꯦ ꯑꯗꯣ if interested ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯀꯩꯀꯥ ꯇꯧꯁꯜꯂꯣ ꯍꯥꯏꯗꯤ ꯒꯤꯐꯀꯨꯝꯕ ꯄꯤꯔꯁꯨ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯇꯧꯕ ꯂꯣꯏꯅꯃꯛ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯂꯤꯡ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄꯝꯃꯒꯦ ꯃꯈꯥꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩ ꯁꯤ ꯑꯦꯞꯖꯣꯔꯕꯁꯨ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯁꯤ ꯇꯩꯔꯅꯤ ꯅ꯭ꯌꯨꯇ꯭ꯔꯤꯗꯝꯒꯤ ꯃꯣꯏꯆꯔꯥꯏꯖꯤꯡ ꯂꯣꯁꯟ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯇꯥꯏ ꯕ꯭ꯔꯨꯁ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯄ꯭ꯔꯣꯅꯨꯟꯁ ꯇꯧꯗꯣꯏꯅꯣ ꯕ꯭ꯔꯨꯁ ꯑꯝꯇ ꯌꯦꯡꯒꯦ ꯑꯩ ꯍꯧꯖꯤꯛ ꯇꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇ ꯇꯥꯔꯝꯕꯅꯤ ꯕ꯭ꯔꯨꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯃꯣꯏꯗꯒꯤꯁꯨ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯏ ꯑꯇꯩꯁꯨ ꯃꯌꯥꯝ ꯇꯥꯏ ꯋꯥꯔꯤꯒꯨꯝꯕ ꯑꯗꯒꯤ ꯍꯣꯔꯔꯒꯤꯁꯨ ꯌꯥꯝ ꯇꯥꯏꯌꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯔꯝꯕꯗꯅꯦ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯣꯟꯊꯣꯛꯇꯕꯤꯗꯣ ꯑꯗꯨꯁꯨ ꯇꯥꯏ ꯑꯗꯒꯤ ꯂꯣꯟꯊꯣꯛꯇꯕꯤ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯑꯩꯅ ꯑꯗꯨꯗ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯍꯥꯏꯕꯤꯌꯨꯅꯦ ꯈꯔ ꯑꯩꯗꯤ ꯃꯌꯥꯝ ꯇꯥꯏ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯠꯀ ꯄꯤꯕꯤꯔꯛꯄꯗꯣ ꯃꯤꯔꯟꯗꯥꯗꯣ ꯑꯗꯣ ꯃꯤꯔꯟꯗꯥꯗꯨꯁꯨ ꯃꯥꯁꯨ ꯀꯃꯦꯟꯠ ꯌꯥꯎꯔꯝꯃꯤꯉꯣ ꯑꯩꯅ ꯋꯥꯔꯤꯒꯨꯝꯕ ꯇꯥꯕ ꯀꯥꯟꯗ ꯀꯃꯦꯟꯠ ꯁꯨꯝ ꯄꯥꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯀꯃꯥꯏ ꯇꯧ ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯒ ꯁꯨꯝ ꯀꯃꯦꯟꯠ ꯑꯗꯨꯝ ꯄꯥꯏꯗꯅ ꯃꯤꯈꯩꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯌꯦꯕ ꯑꯗꯣ ꯃꯤꯔꯟꯗꯥ ꯀꯥꯏꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯂꯣꯏꯅꯃꯛ ꯀꯃꯦꯟꯠꯒꯨꯝꯕ ꯌꯥꯎꯔꯝꯃꯦ ꯋꯥꯔꯤ ꯂꯣꯟꯊꯣꯛꯇꯕꯤꯗꯣ ꯅꯣꯏ ꯇꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯅꯨꯡꯉꯥꯏꯀꯣ ꯇꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯠꯁꯦ ꯀꯩꯅꯣ NC42 ꯁꯦꯠ ꯃꯃꯤꯡ ꯌꯥꯎꯗꯦ NC42 ꯁꯤꯁꯦ ꯐꯥꯎꯟꯗꯦꯁꯟ ꯈꯤꯇꯪ ꯑꯃꯨꯛꯀ ꯗ꯭ꯔꯥꯏ ꯂꯥꯏꯅ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯣ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯑꯃ ꯐꯦꯁꯕꯨꯛꯀꯤꯁꯨ ꯂꯩꯕꯅꯦꯕ ꯐꯦꯁꯕꯨꯛꯀꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯂꯤꯗꯣꯏ ꯋꯥꯔꯤꯁꯦ ꯑꯃ ꯊ꯭ꯔꯤꯂꯔꯒꯨꯝꯕ ꯑꯗꯨ ꯉꯥꯛꯇ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯆꯈꯠꯂꯛꯀꯅꯣ ꯍꯥꯏꯗꯤ ꯃꯦꯀꯞ ꯇꯧꯕꯅꯤꯅꯀꯣ ꯁꯤꯅ ꯐꯗꯣꯏꯔꯥ ꯀ꯭ꯂꯣꯖ ꯑꯞ ꯑꯣꯏꯅ ꯎꯏꯗꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯋꯥꯔꯤꯗꯗꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯦꯔꯦꯇꯔꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨ ꯅꯨꯡꯉꯥꯏꯔꯗꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯅꯦꯔꯦꯇꯔꯒꯤ ꯃꯈꯣꯟꯗꯣ ꯇꯥꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯈꯜꯂꯒ ꯇꯥꯏꯉꯣ ꯍꯥꯏꯗꯤ ꯐꯥꯔꯁꯇ ꯅꯨꯡꯉꯥꯏꯌꯦ ꯋꯥꯔꯤꯁꯦ ꯑꯌꯥꯝꯕ ꯐꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯌꯥꯏꯋꯥꯏꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯗ ꯅꯦꯔꯦꯇꯔꯗꯣ ꯃꯥꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯗꯒꯤ ꯃꯥꯅ ꯂꯤꯕ ꯋꯥꯔꯤ ꯈꯨꯂꯤꯒꯤ ꯃꯑꯣꯡꯒꯨꯝꯕꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯁꯦ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯄꯨꯔꯥ ꯁ꯭ꯃꯣꯀꯤ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯃꯤꯠꯇꯣ ꯁ꯭ꯃꯣꯀꯤ ꯍꯥꯏꯗꯣꯏꯅꯣ ꯁ꯭ꯃꯣꯀꯤꯗꯤ ꯑꯣꯏꯔꯣꯏ ꯕ꯭ꯂꯦꯛ ꯇꯩꯒꯅꯤ ꯑꯩꯁꯨ ꯂꯥꯏ ꯑꯣꯛꯅꯔꯨꯔꯦ ꯑꯃꯇꯪꯒ ꯅꯠꯇꯦꯉꯣ ꯃꯌꯥꯝ ꯑꯣꯛꯅꯩ ꯉꯥꯏꯈꯣꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯂꯥꯏ ꯈꯨꯔꯝꯁꯦ ꯑꯩ ꯍꯩꯇꯦꯕ ꯃꯥꯜꯂꯦ ꯀꯣꯛꯍꯟꯒꯦ ꯇꯧꯕꯅꯦ ꯃꯥꯏꯗꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯅ꯭ꯌꯨꯠ ꯂꯥꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯔꯣꯖꯤ ꯇꯥꯏꯞꯇꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯦꯒꯦ ꯇꯧꯕꯅꯦ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯀꯦꯔꯛꯄꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯁꯤꯗꯅ ꯃꯥꯏꯗꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯥꯔꯞ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯕꯅꯦꯕ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯅ ꯃꯦꯀꯞꯇꯣ ꯌꯥꯝ ꯕ꯭ꯔꯁꯀꯨꯝꯕ ꯄꯥꯏꯕ ꯌꯥꯝ ꯍꯩꯕ ꯑꯣꯏꯗ꯭ꯔꯤꯀꯥꯟ ꯃꯔꯛꯇꯣ ꯑꯗꯨꯗ ꯁꯤꯒꯤ ꯕ꯭ꯔꯁꯁꯦ ꯁꯤꯁꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯤꯗ ꯈꯨꯠ ꯄꯥꯏꯐꯝ ꯌꯥꯎꯋꯤꯗꯅ ꯁꯤꯒꯤꯁꯤꯅ ꯄꯥꯏꯖꯔꯒ ꯑꯗꯨꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯛꯁꯟꯅꯁꯨ ꯄꯥꯏꯗ꯭ꯔꯦ ꯌꯥꯝ ꯂꯥꯞꯅꯁꯨ ꯄꯥꯏꯗ꯭ꯔꯦꯗꯅ ꯍꯥꯞꯄꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯀꯩꯅꯣ ꯄꯥꯎꯗꯔꯁꯦ ꯄꯞ ꯇꯧꯔꯒ ꯊꯥꯕꯗꯣ ꯑꯩ ꯍꯩꯇꯦꯕ ꯍꯩꯇꯕꯅꯦ ꯇꯧꯔꯒ ꯅꯥꯟꯈꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯕ꯭ꯔꯁꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯖꯕꯗꯣ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯂꯤꯞꯁꯇꯤꯛꯇꯤ ꯁꯤ ꯇꯩꯔꯅꯤ
Sigi matungda ay laysa namani ay laysa ani katang lay siga amaga sumay sangba. Ah, tum tadri. Started. Imperfection is beauty. Yeah. Nausay laysa se. Thamoy na pamche. Si loi loi da na do makeup se si loi loi ra bani na ai si kang han ba loi kan da si se chai ra ge chai ra ri si da ya da chai ra powder ka tharam ni ne si lai re so I'm gonna wear my favorite amta natte favorite hider nga si dagi favorite oi pi oi shanu blouse ha ba to ne dan phi ni akoi mama ki phi oi de ba earrings si hapani blouse ya blouse ma se lui ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯁꯦ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯇꯞ ꯂꯥꯎꯅ ꯅꯞꯄꯒꯅꯦ ꯍꯥꯏ ꯇꯧꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯄꯨꯔꯥ ꯁꯥꯔꯛꯈꯤꯒꯦ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯊꯥꯗꯕꯁꯨ ꯃꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯥꯏꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯐꯤ ꯌꯣꯟꯕꯤ ꯌꯥꯝ ꯂꯥꯛꯑꯝꯃꯤ ꯃꯣꯏꯗ ꯑꯗꯣ 150ꯗ ꯌꯣꯜꯂꯝꯃꯤꯅꯤ ꯌꯦꯡꯉꯨꯀꯣ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯋꯥꯡꯈꯩ ꯐꯤ ꯂꯩꯖꯗ꯭ꯔꯕꯅꯦ ꯋꯥ ꯑꯩ ꯃꯧ ꯃꯥꯜꯂꯦ ꯐꯅꯦꯛ ꯁꯦꯠꯂꯒꯦ ꯍꯥꯞꯄꯦꯟ ꯁꯦꯠꯂꯤ ꯍꯧꯖꯤꯛ ꯁꯤ ꯃꯧꯒꯨꯝꯕꯒꯤ ꯑꯣꯏꯗꯣꯏꯅꯤꯅ ꯑꯉꯧꯕꯁꯤꯗꯤꯀꯣ ꯂꯥꯏ ꯃꯥꯜꯂꯦ ꯂꯥꯏ ꯃꯥꯜꯂꯦꯗꯤ ꯑꯩ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯕ ꯁꯨꯝ ꯍꯥꯠꯄ ꯀꯩꯅꯣ ꯍꯥꯠꯄ ꯍꯥꯏꯁꯦ ꯁꯤꯔ ꯃꯄꯥꯟ ꯎꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯃꯥ ꯁꯥꯎꯔꯤꯕ ꯃꯄꯥꯟꯁꯦ ꯎꯗ꯭ꯔꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯍꯥꯏꯅꯕ ꯂꯥꯛꯏꯌꯣ ꯍꯥꯏꯅꯕ ꯍꯥꯏ ꯆꯠꯂꯤꯀꯣ ꯏꯆꯥꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯥꯏꯅ ꯆꯠꯂꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯅꯦ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯇꯣꯏ ꯅꯠꯇꯦꯍꯦ ꯏꯆꯥ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅꯕ ꯅꯠꯇꯦ ꯆꯠꯇꯣꯏꯕ ꯑꯩ ꯅꯥꯎꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅꯕ ꯆꯠꯇꯣꯏ